ngasi numida weram phong ki tuan tuan ba Manipuri sifong singdigi maru oiba I pausing khongacharaga Manipur top channel gi makedigi mem da thamjagi ahan bada BJP gi oiba core committee gi mifam pangthok tuna tuan ba scheme singi matang na khanakre ngasi Imphal gi class granted BJP gi National General Secretary Organization BL Santosna preside tawduna BJP Manipur Pradesh ki oiba core committee ki oiba party asigi lairibe MP amasum MLA sing ki oiba joint meeting amasum minister N Beren amasum party ki president A Sarda yauna pangthokre haidi ngasi gi mifam aduda maru oiba tuan ba central amadi state lengakna paikhatliba scheme singi maramda kupna khanna ki so haidi mifam asina tuan ba lengakna paikhatliba scheme singasi beneficiary oiba singda yawhonana bagi matang da su khanna ki Hauzik state lengakna thengnariba COVID-19 ga ani super web asina miyamna thengnariba sing asibo intensified tawbaga loinana hauzik sathariba COVID vaccination drive asima pung fana pangthoknaba madi lakliba mikhalda party gi oiba thabak thoram kya gi matangnasu khananaina kisu hairi atopa pawamana class boycott tawrakpasi laibak thibani student union Mahairoi singna sahi mangadra apama university da master tawbo phanglaroidra amadi apamba career mai onsinba phanglaroidra haibigi mipainari ngai serasida Manipur gi college uja singna online class boycott torakpasi tasingna lebak thimne hain Imphal college student union gi general secretary oinam Premdas na thadurakpa serol amada khangalakli serol asina makha taraduna Mahairoi singna hanjina oja singna class to bibana taba atopa means of protest ama thibiyu satra singsu ozagi kholaud saru yazage haiduna class boycott tobagi mathakta ihau kya horakrabane adumak oina ozasingna Mahairoi singbu solve target oina hanjina tainarakpa class boycott torakpa sina oza amadi satra gi marida akai bikya lakpa yana leire amadi Mahairoi singdasu ozagi profession da wohang kya hangningba phaunarakle hainasu phongdoknarakle Makhaja tharakpoina topa maruiba pau khurana musip minister gi miyeng makhada LLI gi 3MB transformer semalore athubada ising singmagi thabak hauduna LLI na konba lawpham singdi ising phanganduna lawpanba yahangadawri sahini phurom siduna lairuraba lawtak lip irrigation LLI minister N Beren miyeng sangduna hauji LLI gi pump house number 1 ising singduna canal singda ising thaba hore Masig matakta hana yadaduna leramba 3MB gi achauba transformer ama minister gi miyang makhada semagi thabak sathabadagi loiduna haujuk mari leinaba engineer singna pump house number 1 da pankhatpagi thabak sathakre nauna pankhaliba 3MB gi transformer asi haujuk mai thajinduna hit tawbagi thabak sathari thenglabada hayeng phawbagi manungda hit tawba loiduna ising singmagi thabak pakhatkadawri maduna hana pump house number 1 gi apikpa transformer na ising singmagi thabak satharambadu haujuk achauba 3MB gi transformer asi chalaiduna ising singmagi thabak sathaduna LLI gi canal nak yeta ising piduna LLI na koliba lawpham singdi ising phanganduna park sana law uba yana thabak asi minister gi miyam khar satharakpani sohaidi Atopa pawamana lengaka su satnariba UKLF UPF ki kadar ani khulai kona na kaksing police ki kangbun operation sathabda fare ngarang numidang pung mapalom taba matamna khulai paiba Miyoi kharana Sandel district ki kaksing police station ki manungsana leiba ke molno village sanglaktuna mission prajasna kian khanganbagi thabak sathaba namduna selhauna Hotnaba amadi Miyoi kya Phuba Cheiduna Hatnaba hotnare haibigi pau phangbadagi kaksing police district ki SP Victoria yengkhom gi lusing makhara akhanaba police team amana molnom amadi Serau lamkhai amadi Phaijang area khudakta operation sathaba matamda Miyoi ani khulai ga konana phari haina kaksing police tagi phangma pau amana hairi pausnai pharba Miyoi ani adudi thangboy haukip LS Jacob Thadau sei nifu taru apokpa laikhidraba saijamang haukip amadi Anthony Khamailen mate sei kun apokpa Timothy Thangin mate kawi suhari makhui animak Phaijang village Sakpi Karong Sandel district gini makha tana thangboy haukip ki lepham oiriba Phaijang da lebe yumna nga seyu pung 10 minute tara tabra kaksing police ki team maduna thijin humjin bagi thapak sathabda khulai kya phagat pangamle hairi atopa pawamanamu judicial custody da sikhiba Myanmar nupi ani sapsaba maram MSRC na piraknaba khangankhre
Salibisai English and Kungamatogi Mars Kuntragamatoida Memarigi, Pigliba Angang Taruk Yon Memar Masa Kungamapan Indo Memar border, Lanchilaktuna, Surusampu Districti, Ngatalamasum Konpui, Belesta, Senchilakpatigi, Chusampur Polisna, Pazilaga, Judicial Custody, the Tamnapagi Manunda, Nupi any Lakidabagi, Matang, the Human Rights Alert, Hais RA Executive Director, Bablu Lutong Bomnangarang Manipur Human Rights Commission, Chairperson, Wakat Chirol Amapisinduna, Lakidraba Nupi any Manunda Lupala Kun Pihanaba, Manipur Lingakta, Direction PBU, High Human Rights Alertna, MSRC the Wakat Hibadugi, Matang Ngasi. MSRC na KSama Lakotun Hiramasi Matanga, Kupna Nainarabagi Matunda order Amatokre, Wakar Asigi Matanga MSRC na under section 2012 of PSR Act 1993 Makara KSama Lakotun Ngasi proceeding Sataki, Ngasi MSRC gi acting chairperson Kaide Manigi Makara Sataki case Asigi Raigi Matung in a Hiramasi Matanga judicial custody the Shikiba Myanmar Nopi and Idugi Matanga, Director General Prisons Manipur Amadi, Special Secretary Home Government of Manipur Inquiry Amasataduna, July Tarakatel Pabgi Manunda, Inquiry Report MSRC da Piraknaba Kangan Kreswide. Atopa Manamo, Zenimski Anova Director Kananabo Hotna Ring, the House Director later Bigi Awaba Mayoknare, Manipur Langana Saliva. Loishangama Oriba, Impal Iski, Porompata Ladiba, Zawahal Nehru Institute of Medical Science, Zenimski Hana Director Oinatau Puramba, Professor T.S. Bimo Tabaki, Matam Loireduna, Potakraba Matuna, Anawood Director Amakana Nabigama Hawkip Zulai Amada, Selection Committee Amana, Marie Lenaba, Screening Nasingba Pangtokpa, Loi Kraba, Hosuk Pava, Anoba Director Ama, Kanmangam the Duna Lady Heidi. Makasa Tarakpuna Manipur Gingasigi COVID-19 update Mamla Thamzaramge, Government of Manipur COVID-19 Kamal Control Room Riki Tadorakpa Press Release number 465 Ngasi Tangahum Tatare English Nganiga Kungamatu Ngasinumida Waramgi Pung Mga Fukuba update ta Hawkiba Pung Kungamari Sida State Sida Miyoi Satruka Mar Fugohumdoi General Population Nigi Aduga Miyoi Taruk Amana Central Armed Police Force Tigi COVID-19 positive Werakre Hairiba Miyoi Satruka Mar Fugohumdoi General Population Nigi positive Werakraba Miyoi Singsi Sahumga Contraganitoi Amana Nupani Sahumga Yankai Matoi Amana Napini Makoi Singsi Impal East Tagi Sama Contraganipan Impal West Tagi Sanigani Fugatare Tawal Digi Humfuganitoi Bisnupur Digi Humfugatare Kaksing Digi Contragamatoi Ukhul Digi Ani, Sampur Digi Maudra, Sandel Digi Ani, Sinapati Digi Tara, Tenopal Digi Ama, Perzol Digi Taraga Manga, Jeribam Digi Ani, None Digi Ani, Kangpopi Digi, Marini Hari, Aduga Mahoga Loka from Topat, Section Taram Kutimox Lokatre, Aduga Hokibapung Kungamari is the D state level COVID-19 death audit committee report Amagi Matu in the Miyoi Taragum Day, positive Oduna Lakidre, Makoi Singsi. Impal West Digi Mari, Impal East Digi Ahom, Tawal Digi Ama, Kaksing Digi Ani, Kangpopi Digi Ama Amasum, Susampur Digi Anine, Aduga Rims da Home, Zenims da Manga, Ras Medisti da Ani, Sida Hospital da Ama, Dia Susampur da Anini Suhari, Hadi Hospital Sings da Lake Dabane, though upon when a COVID-19 positive, Odun Lake Dabami, Messingsi, Lissingamaga Samaga Marf, Konipan Subai Suhari, Dugaha. Ngasi Miyoi Songaga Kun COVID-19 nagi naba paraktuna discharge tawkre adu hauji nahanduna lairibe active case masinge lising taruka samaga kunga tarukni aduga recovery rate china 89.79% ni aduga hoki bapung kunga mari sta apun ba D type oxygen cylinder lising ama satrukai kunga taret amasum B type oxygen cylinder songaga sumnagi mari khena health facility Manipur da phangan kre hanis pali July ki tang anida vaccinated tokiba Miyoi masingsi lising kun gomdaiga songaga marfu gomdaini adu apun boina first dose kapthokraba Miyoi masings lak taruka lising kun ga samni ga taraga ni pani adu second dose kapraba apun masingna lising marfu ga mangaga sani ga humdraga mangane